ikaw tuloy mo sa mga respected and hiyain mo na mapansin na susunod. Everybody, gandang niyong manampan sa labatan. And yan mo, hindi na rin maisamin sa kita imang lain ko lang na papanasi na rin sa bibig. Doon na lapis ba, invite sa mo show. Kasi mga pagdali ba, mamang sila. Mapansana, next din na kaya din kami tinimay din.
ngasi yai paraba pumpham asida Konthaujan Ima Lairemigi Organizing Committee gi Maikai degi wahai amani khatang thamjari Konthaujan Ima Lairemigi magun asidi papa saudana saithabada loiba khamba nailaroi hauji mangda dignity singna lakpi kharaba thumbi kharaba matungda dignity khudimangna ngasigi imagi sumangda thabiba phambam lang asida lengsin birangaba amada kokasage ihan handomakda mingoina panjarabada Srimati N. Hiainu Devibu ngasigi Chief ki phamam langda lengsin binaba Ima Lairemigi amadi organizing committee gi side gi toksinjari sigi mathangda Madam Mingwena Panjarabada and Hiainuna Phamam lang election day phamam dal matungda Honorable Sapam Ranjanna Hariba President ki performance election digani Guest of honor ki performance election dirakataba thodo handong ikai khumnazaraba Director of Tourism Government of Manipur Mingona Panjarabada W. Ibon Sinhabu ngasigi pambam langda election binaba kokjari please Masigi mathang asidi Konthaujan Ima Lairemigi Masaikon ki manungda lebiriba Konthaujan Jiban Singh Special Contractor Hariba miyoi asichu masigi phambam lang asida election bironam ki dama committee ki magi digi kokjari thank you ngasigi yai paraba pumpham asida imagi sangleda shumang asibu flooring amadi tiles na biduna loinana hiyang hirembu masek mangal thokha tupiriba special dignity sing hauji phambam langda phangbugi matungda mathangda ikone thamjariba program asi Mingwena Panjarabada N. Hiainu Devi amadi Konthaujan Assembly Constituency gi Miyut Choi Miriba Dr. Sapam Ranjan Singhana Hairiba Candle lighting asi tokbigani Nomakta Candle lighting tokbigadoribasi Madam N. Hiainu
Please, big hand. Dignitaries-singna ngasigi candle lighting tawbirabay matungda hauji mangda hauji memorial stone thambiriba akhoi sumang asida akhoi honorable MLA Madam N Hiainuna hariba maikhum asi hangdokpigani. Hauji akhoi mangda dignitaries-singna akhoi candle lighting amadi akhoi maikhum hangdokpigirabagi tungda ima lairabigi ngamjaba ima lairabigi Kuliwa Madam Yang Honorable Secretary Council City Ibu Honorable Dr. Singh Tambigani Basi Hai Mimyo Singasina
imagi sangen dalwari basi kothau jamki pibarel na hari bukudol podasi ngasi mangdar ng sindirba isa-isa singna pibana lang mapamatungda ibilo pamatungda ako'y committee meeting adu ako nang kakutsarga kudol pod pibiyo ahan mamaktada hosi ako'y dignity singna isa-isa singna hariba executive committee ki miyo sing asida lengan ki amamam ahan mamukta tambigani Kondozam dari bisa kotorong maruki Presiden wabiriba ke Gunamani Singhana maki macha sing haibatare es anjabala divina hariba lengan asi ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯍꯤꯌꯥꯏꯅꯨꯗ ꯊꯝꯕꯤꯒꯅꯤ Please give a hand. Dignity singda ibigani masigi presentation asi ki Gunamani Singhana anjubla ka lunaraga hariba pipatigi khudor policy lobiraga ihan hammamaktada aikoigi madam mingona panjarabada and hianuda hariba presentation asi pibigani
Kendra lighting amadi aikoigi microphone hangdok pigrabagi tungda imanay bigi ngamjaba imanay bigi kundiwa naam yang tambigadoribasi haiba miyosing asina imagi sanglenda loribasi kodhaujami pibarelna haiba budokpod asi ngasigi mangdana ningsinbiriba ichal ichasingna pibana lawlaba matungda pibiraba matungda akhoi committee gi mising adu akhona kaukhatsarga budokpod pibiyo ahan mamaktada hoji aikoigi dignity singna ichal ichasingna hariba executive committee gi miyosing asida lengan fi amamam ahan mamakta tambigani kodhaujam narindi chokha thorong maruki president oibiriba ke gunamani singhana mahaki macha sing haiba tare es anjabala divina hariba lenganasi aikoigi madam hiaibuda thambigani
Please big a hand. Dignitaries-singda ibigani masigi presentation asiki gunamani singhana anjubla ka lunaraga hariba pipatigi khudok polasi lawiraga ihan hambamaktada aikoigi madam mingona panjarabada and hianuna hariba presentation asi pibigani
ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯈꯪꯍꯟꯖꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯝꯐꯝ ꯂꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯆꯧꯀ꯭ꯔꯤꯗ ꯊꯥꯕꯤꯔꯤꯕ ꯁꯤꯗ ꯐꯝꯐꯝ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯤꯔꯤꯕ ꯃꯤꯌꯥꯝ